Paushadi Yumpum Uibamar Uibapau Karab de Dojari Mission 40 plus my Pakanaba Sardana Vesno Buddha Ahing yarekkhre thoumising Unakhre Tara Netu Subamanipur Legislative Assembly Chemical Asida Housing Ladybird Junction of Lenga Kasikimoda busy Pikak Webelenga Kamba Lehner Pandamda Party is in a sanction like Mission 40 plus as if my Pakanada Pakitamak Party asigi President Sarda Devi in the Vestopur district Ahing yarekkhre party thoumising Hakting and Unatna Wurisanaba Hukre Pausi in a Fangbo Pauna High Narangdagi Hauraga BJP Manipur Party's President Sarda Devi na Vestopur district office the station Tautuna Nuktil Namidang Kaitan Vestopur AC Amadi Oinam AC Manung the Ladiba but Kilusing Passing Amadi Yum the Chantana party thoumisinga Hakting and Unatna Wurisanabagi Kongtangasi Lokolakpane Ngarang Hopan with the Bistopur Assembly Constituency Ging High Kong Kulian give vote Manga Nasogi but Amadi Oinam AC put Anita Sarda Devi Masamang the Chatanama from Adukusing Basing Amadi Party thoumising from Mount Okilu in the Jumjum the Jantanamianga Unaduna Wariwata Sana given Ire Bisnopur AC Asi Oinam AC the Sanction Liver Kontang Asimag Bisnopur AC Abri Oinam AC the Sanction Liver Kontang Asimak Makatana district Kasigate constituencies in the Satabagaloina Topa districts in the Suchatakane Ire Party President Kontang Asiba Takalatuno Bisnopur AC Kimanung da Leriba Bud Singilchingba Karana from Torakibada India Kimanung da BJP Kioina Amakak Takaraban be President Wadibe Sardana Mamang the party Sigiluching Basina Amata Taukitribamong the Loina political party Amatagi President Amatan Taukitribamong Amada Nopi Wajarabu Supestopur district Laktuna Nutil Nobidang Kaitan Miamga Unaduna BJP Langang India the Pakalibaya for Tarangi Tabak Sing Loina State the BJP losing Balenga Kasna Pakaliba Tabak Sing Maram the Miamta Wakal Dan Basi Yamda South Saningane Asingapur losing be Amma State Asida Pangjaba Asina BJP na Tamliba 40 plus Mission as Soidan my Pagan Bangamadi and Makatake Makatarakpa Atopao Amadana Matang Zaid the Sing MD Yaubayaragani Rasnat Singh Matang Zaid the Sing in Dekimakotongba service Hongi pre-commissioning training institute National Defense Academy the Yaubayaragani and the Defense Minister Rasnat Singh na Sawan Sinamita Fangdokre Army forcing the Pising Tautang Iba Shanghai Cooperation Organization International webinar to from the Defense Minister na Aikibane webinar at the Wangang by the Defense Minister na Army get rank and file the Napising John Bagi Asobo Kontang when the Pising Bo Military Police the John Badu Aukipa Chahida Yarekkhre Ike Video conference of Motor Pangtok International webinar as Ministry of Defense the Jumbo Oituna Pangtok Pane India the Gitanatana webinar as the China, Kazakhstan, Amazon Kyrgyzstan dagi wagang pasing charugagane Shanghai Cooperation Organization SCO members that changi mahutsing hak thengna na charugi haduna 2020 the conference as pangthongna ba thorang torombani atoba COVID-19 pandemic maram dagi housing video conferencing ki khutang da pangthokli bere AS ki Sami Jasim Phagre Islamic State ki hardcore luching ba Abu Bakar al-Baghdadi gi ngamthang luching ba am oriba ambaso grobadugi finance ki thabak puba Sami Jasim al-Jaburi fare aina Iraqi Prime Minister Mustafa al-Kadimin Lautokre Hanagi Ahis to Singba al-Baghdadi ki Kamtang Losingba Am Oda Sutabak Toriba Zaburi Fan the Bagidamak US na dollar million mga Pabukiri what Lautokra Bane Aikogi Iraqi Security Forcing Heroes in the Mikkel Sing Sohen Drabhuana Bada Miang Tambagaluin and Makwaki National Intelligence Services Kimbuation the Jam Sami Jasim Panarab Aruba External Officer Tambera Namkui Mapanda Pangtoki Aina Operation Tuki Makataba Marik Jumbaching Pandana Prime Minister na Aike Awang Nung Sutang Baseria the US Special Force in the Lishigani Tarakama Panda Chataba Red Amada Baghdadi Hatkibane Nagalamarom the bomb attack the Taliban commander Yarekkhre Nagbuk Tang ba Afghanistan the Sawul Sinumit Taliban police Pamapo Bagari Amada bomb Amapokaya Kibada police Batu Yarekkhre Amasuk Atopa Tarakama to Chokre and officials in a Fangdokre Kodar province ki Kunung Asadabad the Sikar district ki Taliban police chief aduda Pandam Thamdura Boma to Pokala Kibani and Islamist group adugi official Amana Aike Asok Bosing adudi Taliban fighter Maria Masum Misam Tariane Edegadu Satabani Ibakan Hakumba Amatan Fangdorak Trade Adubanok Boktang Afghanistan the Higliba Islamic State
Khorasan group na hokiba matam da Taliban da asigumba attack sing makhoi na tawbani phangdokibani maga tarakba atopa pau umadana Durga Puja manung da Bangladesh da Hindu license sing da attack tawkre mayo yohum sekre district koni thoi da force thazin kre Bangladesh da Durga Puja thorom pangthok pham sing da masak masa khangdaba fattaba miui karan Hindu license sing yai khai thugai khre amasung maduda thawlakiba irang sing da miui hom sekre amasung atopa kaya amasokre Pipa maduda irang laksin da government district kuni thoi da paramilitary force in nakre aina sagul chen numit da media gi pom missing da phong tokre Mafam masda ke kilometer chamharo lap kumila da mafam adu ki license amakarang jum sakai chen bita social media da phong tok na rakhiba payam aduge mayul do irakre bdnews24.com news website na mafam aduda blasphemy aiba islam ki prophet muhammad pe ikaiba pibagi thodok ama thoki aire Mafam madu da kuthok na basing thoki piba madu laksin na ba administration amasung police na huana ki aina pawa duna aike Sanapur gi Hajigans Satrogram gi Banskhali amasung Cox Bazar gi Pekuwa de Hindu license singi jakai thok aipa gi thodok singi paula ki aina pawa duna aike Daga driven pauchena tangkak amada fiba madu laksin bangam hokite amasung hana sunaba gi iranga do Durga Puja pangthok pa mafam kyamar da sandoki aike Mafam adugi administration amaso police na law and order ngak tuna thamna ba hona kibada makhoi da su kuthara ki airi komila da hokiba thodoki matungda Sanpur gi Hanjiganj of Zilla da mioi khutpu amaga police ka ngarang yum sakai sta kuthok na kibada yam drabada mioi hom sikri amaso atai kyamrum sokre hena Delhi Star Pause na haike madugi matung ko na Bangladesh Police Rapid Action Battalion RAB की Elite Anti-Crime और Anti-Terrorism Unit अमसों Paramilitary Force Border Guard Bangladesh BGB थाजिन दुना फिबा मधु लक्षण नबा होना की ऐना पावा दुना आइके कांगो मसन मरकते नुंसी चानबा अमसों शांति लेनबा अपल सिंह अमु हना चेना पल्ला दुना Religious Affairs Ministry ना मियाम ना लेपा के आयन पाइदना अपल तो दुना emergency notice हम थोके Home Ministry dagi pirakpa bauta makada amasung Deputy Commissioners nangda hajarappada gi Durga Puja manungda Security Sohentana BGB person deploy tawkre aina BJP Director of Operations Lieutenant Colonel Fajur Rahman haike America na nuclear bomb masing phongdokre US State Department na sahi mari gi manungda ahan boina lebaga sina thamliba nuclear warhead singi masing adu phongdokre September kontra lisingani kun phawgi oina US military na active amasung inactive nuclear warhead lisingom chatre jangkai thami masi sahi amake mamangdagi jangkai manga amasung lisingani taraga taret ki chapmara benefitagi umpudrani thoi andharabani haire lisingama sampon humpuga taret Russia ka tohnaba Cold War gi jaklawa matamatu da US ki nuclear bomb lising kuntraga matoi chani jangkai manga leram khiba atuki matungdagi masinga si khwaidagi nemlabani Stockholm International Peace Research Institute na paba January 2021 ke apun pamasing amagi matungena State Department ki masinga duda thadaba nuclear warhead chingchawra ga US ki warhead lising manga chamanga yangkai lai aduga Russia ki lising taruk chani yangkai manga China ki chawm yangkai Britain ki chani yangkai manga amasung France ki chani marfudra lai India Pakistan Israel amasung North Korea na punna nuclear bomb chamri humpurum lai aire maraga sida building mai chakpada mi nifuga manga sikre Khathang ba Taiwan City Kaohsiung City da ngasi nongalam daida mathol taraga homdoi building amada mai chak padagi thodokta mioi nifu ka taruk sikre amasung nifu mathoi chokre aroi beda content singa sik maroi ba pau kha si ba pau tamjari ba Manipur local news YouTube channel amadi Facebook page asidagi yangbiri ba punam ba thaga jari channel lesson tamda kanarabadi subscribe to be subscribe to be rumalina like and share to su kawi noktan ba pau amukha na thaga jari